LAN siga mari leina ai wahong khatang thamjage mem mutna tabiu aigum labi machn machi oiribi singna kari tokpa yabage hojik LAN sigi matam sida LAN sigidamak kari tokpa yabage iri pakidamak habtu khangminasi hojik LAN si loiba natri kaigumba LAN si khakkan ganjele hai targadi lamdam sigi aigi ibung ipwasingna chongthoktana mathai khubakta haptana sokna doini LAN si aigi su ibung ipwa leije handak me ahumdagi hogriba LAN sida mafamda irang kitang ganjele haiba matamda aigi ibung su dum srugla pachale ireba kannabagi thamba sumai tawdana hojik LAN si loiba natri aduna kaigumba kanjal or mafamda nongmai kamna le haiba matamda lamdam sigi aigi nushiraba aigi ibung ipwasing makhoini mangjin thadana chatoise matam sida machn oiriba machi oiriba nupi eikhoina hana chongthokke habisa aigi ibung ipwasing nasu kasu yaroi aduga lamdam sigi ibung ipwasing nasu masak masagi machn machi do madu hana nongmaiga hasuk kana LAN thingaraba matam sida kaisum chalhani moi maduna machn nupi ama oina machi ama oina aigum labi kayana aigi ibung ipwasing gidama kaidokpa yage hai targadi makhoibu akhoina thauna hapiba lainana moibu akhoina magan kanna leinaba gidamakta moibu phajana pija bithak tawbiba masi yumda leihoribi machn oibi machi oibi aikhoigum labi kayana aigi nushiraba lamdam sigi ibung ipwasing gidamak aigi ibung ipwasing gidamak haiba thabak singsi tawbe ai akhoina masaisida machn machi oiriba akhoina asu kannai irei pak kannabu honnariba matam sida kedawi haba matamda akhoina natei sadaba video sing share tawdana viral chalhandana natei sadaba video sing namdana leibai mohutta aigi ibung ipwasing bu thongna hapiba loinana moibu phajana bisa bithak tawbiba mapangan kannabagidama haiba thabuk mayam se khoina tawbe yai aduna nupi oibi khoi machn machi oiriba khoi gyan tasi aduga irei pak sida khoi shanti leina hingnabagidamakta kholasi aigi ibung pasingbu thawang hapsi mapang kalansi irei pak kansi haiba wakhonlon se ai ngasi mayam da